Russia Mariupol Ukraine Gilanmi Singh surrender Tona Bataxin Kiva Yakidre. Russia language Chansin Kraba, Port City Wariba Mariupol Ukraine Gilanmi Singh surrender Tonaba deadline Piki Batarabasu. Wapamadubu, Tosaki the Vagaluina, Russia Gilanmi Singh, Sam Saduna Lay Hina Pongdokre. Russia military na Pabada, Mariupol Port City Aduda, Ukraine Gilanmi Lisingani Samga Rom Henalay. Russia gi Maikai Gide, Mariupol Ukraine Gilan missing adu. Surrender Tonabagi deadline peak Rabane, Ukraine Gilan missing adu Kulai Taduk Patarabade, Makui Buhat Piro Wapam Sukangan Krabane. Adubu Ukraine Gilan missing Asina, Wapam Masida, Yaning the Bautle. Russia gi Major General Igor Konasenkov na Haikivada. Mariupol the thing Bapirang na Bahona Vatarabade, Madubu Chapzana, Tugaina Bagi the Maxim Saduna Lay. Azovstal steel mill the Ukraine Gilan missinga loinana foreign mercenary chamri rom sulai rivane adubu hairiba wapamasi chapsana verify tawbudi laitri haire Mariupol bukudum chanchen kibasina Russia gi lan missing mapangal kangkhalakadawribane amadi nongpok thangbada laiba Ukraine gi lan missing su langwai sansilakpa ngamgadawribane Russia na de Mariupol gi lanfam masida Ukraine gi awang thangbadage handorokpa lanmi amadi khuchu khulai singadu sizinnagadawribani haide Ukraine gi Deputy Defense Minister Hana Malier na phongdokibada Mariupol gi mafam ase Ukraine bu defend tawnaba chungoi amane Russia gi lanmi singasina Donbass ta full scale offensive chathanaba thawang tawribane hairiba mafam ase Ukraine gi dongpok thangba industrial gi maruoiba jaga amasune maram asida Russia na sawgatpa separatist singna territory kharadi control tawkhrabane Lan asi loidriba phawbadi Ukraine gi mafam amatada komthokpagi wafam khak leiroi Russia na kipki manak nakpa mafamda anoba missile strike tawkhre Ukraine gi military gi mapangal sonthanana bahona rihaire Black Sea fleet leiriba flagship lubhan khibagi matangda Russia gi oinadi lan asida mai khubagi nungaitaba leiribane Russia gi military command na irai numit phongdokibada capital the missile strike tawbagi thawong sing hena kansil lagani hairibane Russian military na nongmaising numit ta phongdokiba wafam amada kipki manak nagnavada leiba ammunition plan amada precision guided missile sizinaduna attack chathakre masi haukiba numit kharani asigi manungda ahumlak suba oina strike adu chatharakhiba nei Ukraine gi force na Russia gi territory de attack chatharakpadagi miyoi taret asokapan nangle haikraba matungda Russia gi attack adu chatharakhiba nei Ukraine ga ngamkhai lona bada leiba Brangax ta leiba residential building jamarom hena mangata thokle Ukraine gi official sing aduna Russia da leiba target sing aduda attack tawki haibagi chapchaba wafam de confirm tawki de haire Russia gi missile attack ta kipki manakta leiba brewery infrastructure sing amangata thokre Russia Ukraine gi war na India gi national security da Singnarakpagi matangda numit mangani gi oiba mifam pangthokre India national security the mitna singna leiriba ngamkhai singda Russia amadi Ukraine gi lana maram oiduna geopolitical impact biduna ngamkhai lamdam singda pamdaba thokdok thorokpagi matangda India gi top army commander singi oiba national security challenges ki numit mangani gi oiba review meeting ama New Delhi da thasigi taragani pandage kungani thoi phawbo numit mangani chupna pangthokadawre conference asigi apex level da chahi amada anirak army commander singna April amadi October thada chahi khudingi pangthokduna lakpane institutional platform asida tongan ba thakta maru oiba thabak thoram singge warep sing khana nainaduna Indian army gi top commander singna warep launana bagi dama conference asi pangthokpane hiram asiga mari lainana India gi defense minister Rajnath Singhana India gi senior army commander singna hakthengna unaraduna conference adu April 12 phawgi manungda pangthoknaba khangan khiba laikhrabane Pangthokadoriba conference aduda Indian Army ge senior leader singna mitna singna leiriba ngamkhai paring singda pirakliba pamdaba thokdok sing amade hauji chayen aduna leiriba mafam singi matangda kupna khana nainabaga loinana makha tana pamdaba thokdok sing thoktanaba midyang thambaga loinana chayen ariba mafam singda langi thorang sing chathanaba sem sabagi wafam sing khanagani haire aroibada tabiriba pumnamakpu thagachare